ꯑꯉꯥꯡꯗꯣ ꯌꯥꯝ ꯍꯦꯛ ꯍꯥꯏꯗꯣꯛꯄꯒꯅꯦ ꯄꯨꯔꯒ ꯍꯦꯛ ꯂꯥꯛꯑꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯃꯥ ꯈꯨꯔꯥ ꯅꯤꯡꯊꯦꯝꯗꯣ ꯉꯔꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯦꯅ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯊꯤ ꯊꯤꯅꯍꯧꯏꯅꯦ 이봐이, 마음의 미시세, 얌나 찍네. 마보 미가 카나서 있는 거가 영키브로. 레이티, 마이 제나본보 레이티. 마음도 마사중 감기다버니. 징콩도 마또 그러면 내려면 칼루보다 얌나 찍나 봐 파워. 마망도 숨나 머닝 레카드 미 레이티 하이나 타이. 마시 라이팅가 머리 레남도 마디. 파래. 호렌체 마이바 મંગી હોય ચલગા મયા મોતા ન રસી ખુરાદના સિગુંબગી મરામદે હેનમુના ખાંગની અદુદી હોરેન મેમ ચલસી ભાઈ હોઈ ચલસી ફરે ભાઈ આયમ ચલોગી 달로야 시달라 아미로 ꯑꯧ ꯂꯥꯛꯑꯃꯤꯅꯦ ꯑꯗꯣ ꯍꯣꯔꯦꯟꯁꯦ ꯈꯨꯔꯥꯃꯪꯒꯤ ꯍꯣꯏꯗ ꯃꯌꯥꯝ ꯋꯥ ꯇꯥꯟꯅꯒꯗꯕ ꯂꯩ ꯅꯪꯁꯨ ꯈꯔ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯂꯥꯛꯀꯦ ꯗꯥꯂꯣꯌꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯈꯣ ꯏꯆꯟ ꯀꯩꯒꯤꯅꯣ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯈꯪꯁꯤꯟꯅꯗ ꯇꯧꯅꯨꯗ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯏꯆꯟ ꯐꯅꯗꯤ ꯌꯥꯝꯃꯝꯃꯅꯤ ꯑꯩꯅ ꯗꯥꯏꯔꯦꯛ ꯑꯃꯨꯛ ꯍꯥꯏ ꯏꯟꯗꯥꯏꯔꯦꯛ ꯑꯃꯨꯛ ꯍꯥꯏ ꯇꯧꯔꯤꯁꯦ ꯄꯥꯎꯈꯨꯝꯗꯤ ꯁꯨꯡꯄꯤ ꯄꯤꯗꯦ ꯑꯩ ꯅꯪꯉꯣꯟꯗꯅꯦ ꯂꯩꯀꯥꯏꯒꯤ ꯃꯥꯟꯅꯕꯗꯧꯅ ꯈꯟꯕꯗꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯑꯃꯇ ꯈꯟꯕ ꯉꯝꯃꯣꯏ ꯇꯧꯅꯨꯗ ꯏꯆꯟ ꯑꯩ ꯅꯉꯣꯟꯗ ꯃꯇꯝ ꯂꯦꯟꯕꯒꯤ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯦ ꯌꯥꯝ ꯆꯥꯎꯊꯣꯛꯀꯅꯨꯗ ꯆꯥꯎꯊꯣꯛꯄ ꯄꯣꯡꯊꯣꯛꯄꯒꯤ ꯋꯥ ꯅꯠꯇꯤꯌꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯏꯆꯟ ꯅꯪ ꯄꯥꯎꯈꯨꯝꯗꯨ ꯏꯌꯥ ꯌꯥꯗꯦ ꯑꯩ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯏꯆꯟ ꯉꯁꯤ ꯄꯥꯎꯈꯨꯝ ꯄꯤꯗꯅ ꯆꯠꯈꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯩꯗꯧꯅꯔꯦ ꯏꯆꯟ ꯅꯣꯏꯅ ꯀꯔꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯦ ꯅꯪꯅ ꯃꯥꯒꯤ ꯍꯦꯔꯣꯔꯣ ꯅꯪ ꯃꯥ ꯀꯣꯏꯅꯕ꯭ꯔꯣ ꯅꯪ ꯃꯥ ꯀꯣꯏꯅꯕ꯭ꯔꯣ ꯀꯣꯏꯅꯗ꯭ꯔꯗꯤ ꯅꯪ ꯆꯦꯛ ꯌꯥꯎꯁꯜꯂꯣ ꯍꯥꯏꯗꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯁꯥꯅ ꯌꯥꯗ꯭ꯔꯦ ꯈꯪ ꯈꯪꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯗꯨꯕꯨ ꯅꯃꯥꯏꯗꯤ ꯏꯀꯥꯏꯗ꯭ꯔꯣ ꯍꯣꯏ ꯑꯗꯨꯃꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨ ꯑꯔꯦꯝꯕꯗ ꯈꯨꯠ ꯁꯥ ꯌꯧꯅꯔꯛꯀꯅꯤ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯪꯒꯗꯕ ꯃꯥꯟꯕ꯭ꯔꯣ ꯃꯁꯤ ꯏꯟꯗꯅꯒ ꯇꯧꯋꯤꯅꯦꯍꯦ ꯆꯤꯡꯂꯦꯝꯕ ꯉꯥꯏꯈꯨꯋꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯗꯅ 속더브라 속대다 ꯑꯗꯣ ꯍꯣꯔꯦꯟꯁꯦ ꯈꯨꯔꯥꯃꯪꯒꯤ ꯍꯣꯏꯗ ꯃꯌꯥꯝ ꯋꯥ ꯇꯥꯟꯅꯒꯗꯕ ꯂꯩ ꯅꯪꯁꯨ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯗꯥꯂꯣꯌꯥ 이젠 자체 나와
ꯈꯨꯔꯥ ꯃꯥꯃ ꯅꯤꯡꯊꯦꯝꯒꯤ ꯃꯤꯁꯤꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯈꯣꯏꯗ ꯂꯩꯔꯝꯂꯤꯕꯁꯦ ꯃꯥꯃꯒꯤ ꯏꯕꯥꯏꯒ ꯈꯛꯇꯅꯤ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯏ ꯈꯨꯔꯥꯅ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕꯅꯤꯅ ꯈꯨꯔꯥꯒ ꯇꯥꯟꯅꯕ ꯂꯥꯛꯆꯕꯅꯤ ꯑꯣꯖꯥ ꯅꯤꯡꯊꯦꯝꯗꯣ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯝꯃꯤ ꯐꯤꯕꯝ ꯌꯥꯝ ꯁꯣꯛꯂꯝꯃꯤ ꯃꯥꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯨꯝꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯍꯥꯟꯅ ꯌꯧꯕꯤꯔꯝꯃꯣ ꯂꯥꯏ ꯈꯨꯔꯨꯝꯗ ꯆꯪꯒꯗꯕ ꯄꯣꯠꯁꯪꯁꯤꯡ ꯑꯗꯣ ꯑꯩ ꯄꯨꯔꯒ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯈꯤ ꯑꯗꯨꯒ ꯃꯣꯏꯗ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯀꯔꯥꯝꯇ ꯂꯩꯔꯝꯗꯕꯅꯤꯅꯦ ꯑꯗꯨꯗꯒꯤ ꯉꯁꯤ ꯏꯕꯨꯡꯉꯣꯒ ꯊꯦꯡꯅꯩ ꯍꯥꯏꯕꯁꯤꯅꯤꯅꯦ ꯑꯗꯣ ꯈꯨꯔꯥ ꯆꯤꯡꯈꯣꯡꯗ ꯍꯦꯛ ꯍꯦꯛ ꯂꯦꯞꯄ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯒꯗ꯭ꯔꯥ ꯃꯍꯥꯛꯅꯅꯤ ꯑꯩꯉꯣꯟꯗ ꯃꯥꯃ ꯅꯤꯡꯊꯦꯝꯒꯤ ꯍꯛꯆꯥꯡ ꯂꯩꯐꯝ ꯇꯥꯛꯂꯝꯕꯗꯣ ꯃꯗꯨꯃꯛꯇꯤ ꯑꯩ ꯊꯥꯖꯗꯦ ꯃꯍꯥꯛꯇꯤ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯕꯤ ꯃꯔꯣꯟ ꯊꯣꯛꯇ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯕꯨ ꯎꯃꯪ ꯑꯁꯤꯗ ꯌꯦꯡꯅꯕꯁꯤꯡꯅ ꯂꯧꯇꯨꯅꯔꯒ ꯍꯥꯠꯇꯣꯛꯈꯤ ꯍꯥꯏꯅꯩ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗꯨ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯆꯤꯡꯒꯣꯡ ꯑꯁꯤꯗ ꯃꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕꯅꯤꯅꯦ ꯃꯤꯁꯤ ꯑꯁꯤꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤ ꯈꯨꯔꯥꯏꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯤ ꯂꯩꯈꯤꯗꯕꯁꯤ ꯃꯇꯝ ꯁꯥꯡꯅ ꯊꯣꯛꯂꯨꯗ꯭ꯔꯕꯅꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 12-13ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤ ꯑꯗꯨꯗꯁꯨ ꯅꯤꯡꯊꯦꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯂꯥꯏ ꯐꯠꯇꯕ ꯊꯦꯡꯅꯔꯨꯕꯗꯒꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯒꯨꯝ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯂꯧꯈꯤ ꯈꯨꯔꯥ ꯑꯩꯅ ꯁꯨꯝ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯇꯣꯏꯅ ꯃꯪꯂꯥꯛꯅꯒꯜꯂꯤ ꯍꯥꯏꯅ ꯇꯥꯏ ꯑꯩꯁꯨ ꯇꯥꯈ꯭ꯔꯦ ꯊꯧꯗꯣꯛꯇꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯃꯥꯍꯣꯏꯅ ꯋꯥꯔꯤ ꯂꯤꯕꯗ ꯇꯣꯏꯅ ꯃꯪꯂꯥꯛꯅꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯄꯥꯕꯨꯁꯨ ꯍꯟꯗꯛꯁꯦ ꯃꯪꯂꯥꯛꯅꯒꯜꯂꯤ ꯍꯥꯏꯔꯝꯃꯤ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯦ ꯑꯩꯕꯨ ꯆꯠꯊꯣꯛꯈꯤꯅꯨ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯝꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦ ꯑꯍꯟꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯈꯪꯂꯕꯗꯤ ꯅꯪꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯐꯠꯇꯗꯦꯅ ꯐꯔꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯅꯤꯡꯊꯦꯝꯅ ꯆꯪꯂꯣꯏ ꯎꯔꯣꯏꯗꯕ ꯃꯐꯝ ꯈꯔ ꯆꯪꯂꯝꯒꯅꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯔꯝꯃꯤꯕ ꯃꯐꯝ ꯑꯗꯣ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯤꯕ ꯃꯐꯝꯅꯤ ꯑꯗꯨꯅ ꯇꯤꯈꯦꯠꯀꯅꯨ ꯂꯥꯏꯈꯦꯠꯀꯅꯨ ꯆꯥꯁꯥ ꯗꯥꯂꯣꯌꯥ ꯄꯨꯂꯤꯁꯇ ꯇꯥꯛꯄꯅ ꯐꯔꯣꯏꯗ꯭ꯔꯣ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯨꯝꯅ ꯂꯩꯈꯤꯗꯕꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤ ꯇꯥ ꯏꯅꯥꯎꯕꯤ ꯍꯣꯏꯒꯤ ꯄꯥꯕꯨꯡ ꯂꯩꯈꯤꯗꯕꯗ ꯇꯥ ꯏꯅꯥꯎꯕꯤꯅ ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯈꯤꯕ ꯑꯩ ꯈꯪꯍꯧꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯣ ꯏꯕꯥꯏꯗꯤ ꯀꯔꯤ ꯈꯜꯂꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯗꯥꯛꯐꯝ ꯇꯥꯅ ꯇꯝꯊꯤꯅ ꯍꯥꯠꯄꯗ ꯆꯦꯟꯅꯔꯤꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯃꯥꯂꯦꯝꯕ ꯐꯤꯡꯀꯠꯈꯤꯅꯨ ꯇꯞꯊꯧ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯈꯨꯔꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯁꯤꯒꯨꯝꯅ ꯊꯣꯛꯄ ꯃꯇꯝꯗ ꯈꯨꯔꯥꯅꯁꯨ ꯑꯩꯅ ꯍꯩꯖꯕ ꯏꯍꯩ ꯈꯔ ꯑꯁꯤꯅ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯥꯟꯖꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯀꯟꯕ ꯉꯝꯗꯕꯁꯦ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯈꯨꯔꯥꯅ ꯍꯣꯠꯅꯕꯤꯕ ꯃꯌꯥꯝꯗꯣ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯖꯩ ꯈꯨꯔꯥ ꯂꯩꯕꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯈꯨꯔꯥꯕꯨ ꯊꯥꯖꯕꯒꯤ ꯃꯌꯥꯝꯅ ꯈꯨꯔꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ
ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯇꯥꯛꯄꯤꯌꯨ ꯈꯨꯔꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯌꯥꯏ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯍꯥꯏꯕꯕꯨ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅꯤ ꯃꯥꯏꯕꯩꯒꯤꯁꯨ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯈꯩ ꯑꯃꯈꯛ ꯂꯩ ꯄꯥꯡꯈꯩꯗꯨ ꯂꯥꯟꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯗꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯊꯣꯛꯇꯅꯕ ꯑꯃꯝꯕ ꯑꯊꯦꯡꯕꯗ ꯆꯪꯂꯣꯏꯗꯕ ꯃꯐꯝꯗ ꯆꯪꯒꯅꯨ ꯇꯤꯈꯦꯠꯀꯅꯨ ꯂꯥꯏꯈꯦꯠꯀꯅꯨ ꯃꯄꯨꯕꯨ ꯊꯥꯖꯕ ꯊꯝꯃꯨ ꯑꯣꯖꯥ ꯅꯤꯡꯊꯦꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯁꯨꯝꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯦꯛꯁꯤꯟꯅ ꯆꯠꯁꯤꯀꯣ ꯏꯕꯥꯏ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯍꯦꯛ ꯂꯩꯕꯗ ꯅꯁꯦꯟꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ ꯐꯔꯦ ꯐꯔꯦ ꯌꯧꯔꯣ ꯆꯠꯁꯤ ꯃꯌꯥꯝ ꯗꯥꯂꯨꯌꯥ ꯁꯤꯗ ꯂꯥꯛꯑꯝꯃꯤꯔꯣ ꯑꯧ ꯊꯣꯛꯆꯣꯝꯗ ꯊꯕꯛ ꯑꯃ ꯆꯪꯉꯝꯕꯅꯤ ꯑꯣ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ ꯆꯥꯎꯕꯗꯨꯕꯣ ꯊꯛꯄ ꯈꯔ ꯍꯟꯗ꯭ꯔꯤꯕꯣ ꯀꯗꯥꯏꯗꯩꯅꯣꯗ ꯗꯥꯂꯨꯌꯥ ꯅꯣꯡ ꯉꯥꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯝ ꯉꯥꯎꯗꯅ ꯂꯩꯔꯕꯅꯤ ꯑꯩ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯥꯏ ꯊꯕꯛꯇꯨꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯊꯕꯛ ꯃꯄꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯅꯤ ꯍꯧꯖꯤꯛꯅꯦ ꯃꯥ ꯁꯦꯟꯒ ꯑꯃꯠꯇ ꯇꯥꯅꯤ ꯈꯪꯗ꯭ꯔꯦ ꯑꯩꯅꯅꯦ ꯌꯨꯝꯁꯦ ꯄꯨꯔꯥ ꯄꯨꯔꯒ ꯂꯩꯔꯕꯅꯤ ꯑꯩ ꯊꯕꯛꯁꯨꯅꯦ ꯃꯇꯝ ꯆꯥꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯉꯥꯡ ꯁꯦꯟꯅꯕꯒꯤ ꯃꯊꯛꯇꯨꯗ ꯃꯥꯁꯨ ꯑꯃꯨꯛ ꯁꯦꯟꯅꯔꯤꯕꯅꯤ ꯏꯁ ꯑꯗꯨꯗꯤ ꯃꯥꯁꯨ ꯚꯥꯞ ꯇꯥꯃꯟꯗꯦꯍꯦ ꯗꯥꯂꯨꯌꯥꯅ ꯃꯥꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯝꯃꯨ ꯃꯥ ꯋꯥꯈꯜ ꯇꯥꯅꯕ ꯉꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯃꯥ ꯎꯕꯗ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯔꯕꯅꯤ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯩ ꯃꯥ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯗꯨꯗꯤ ꯗꯥꯂꯨꯌꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯁꯨ ꯂꯩ ꯍꯣꯏ ꯍꯣꯏ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯆꯠꯂꯨꯈꯤꯒꯦ ꯗꯥꯂꯨꯌꯥ ꯆꯠꯂꯣ ꯆꯠꯂꯣ ꯀꯅꯥ ꯑꯉꯥꯡ ꯑꯣꯏꯖꯥꯠꯅꯣꯅꯦ ꯉꯥꯏꯈꯨꯋꯣ 이봉아, 아동도 착히는 파티에. 에, 시디 아봉원이네. 나이쿠워. 이봉아, 까다이도 너는 살리비도 뭐? 아봉아, 나이쿠워. 나이쿠워. 나이쿠 해보네. 그동안도 짰그래. 아봉아. ꯀꯩꯗꯧꯔꯒꯦꯅꯦ ꯕꯦꯝꯃ ꯕꯦꯝꯕꯤ
세, 똥도 방어미. 미야, 미 똥도 방어. 똥도 방어세. 이제 그대로게. 이제 오걸로 세제. 미마, 나 시기세. 마이바망기 똥도 강수 살로. 살로, 엉도 살로. 보이 이마. 미마, 세, 미 똥도 방어. 미마, 미마, 너무 그대로게 세. 세, 미 똥도 방어세. 쿠라. ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯑꯝꯇ ꯆꯠꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯃꯪꯂꯥꯛꯅꯗꯅ ꯊꯣꯛꯅꯕ ꯌꯥꯍꯧꯗ꯭ꯔꯦ ꯑꯝꯇ ꯆꯠꯁꯤ ꯈꯨꯔꯥ ꯆꯠꯁꯤ ꯆꯠꯁꯤ ꯆꯪꯕꯤꯔꯛꯑꯣ ꯈꯨꯔꯥ ꯆꯪꯉꯁꯤ ꯆꯪꯉꯁꯤ 마, 그대로게 세. 똥도 방어세. 마, 똥도 방어세. 너 어디 보고 약들이시고. ꯆꯪꯕꯤꯔꯛꯑꯣ ꯈꯨꯔꯥ 똥도 방어세. 이때마 붕어세. 근데 연기세 붕어. 이베마 다이리엔간에 힘 구자입 덕러로 그렇도록 ꯍꯣꯏ ꯄꯨꯔꯛꯀꯦ ꯈꯨꯔꯥ 이노 떠오르시고 붕어. 시다 ꯂꯩꯖꯔꯦ ꯈꯨꯔꯥ 까다이 비로 할로헤이 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 인초 미마, 미모. 이제 너무 wak한 따라보. 세, 남의 똥도 방어세. 이때마 ngak도 부탁이시노 라이프 떠보기 농시니 ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯝꯕ ꯃꯈꯩꯗꯤ ꯐꯥꯗꯖꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯋꯥꯈꯜ ꯂꯥꯛꯑꯅꯤ ꯏꯕꯨꯡꯉꯣ ꯂꯥꯏ ꯐꯠꯇꯕꯩ ꯅꯨꯡꯁꯤꯠ ꯍꯥꯏꯁꯤꯕꯨ ꯃꯃꯥꯡꯗ ꯃꯔꯤꯡ ꯂꯩꯀꯥꯏꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯤꯀꯣ ꯅꯤꯡꯁꯪꯉꯤ ꯑꯩ ꯏꯆꯥꯁꯤꯗ ꯑꯗꯨꯝ 나가 이붕아 ꯅꯪꯅꯅꯦ ꯑꯩ 이ꯆꯥ ꯅꯨꯄꯤꯁꯦ ꯂꯥꯏ ꯐꯠꯇꯕꯗꯒꯤ ꯉꯥꯛꯊꯣꯛꯄꯤꯌꯨꯀꯣ 이붕어는 ꯆꯪꯒꯅꯤ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ 이때마 ꯊꯧꯔꯥꯡ ꯇꯧꯒꯦꯀꯣ 이때마 마땀 카라디 마보네 마땀다 타독비거노 카라니 티나 세너비바 따이 마카 따나네 asumna hek tawruklabadi ai hekta kawbirao panthadana laksagi 하이엠비유고 이붕아 ꯈꯨꯔꯥ 이제지 kaisu tawroidro kaisu tawroroi ningthinane mikupna hum singna na khoina khara senaba tabani hadudi taima nanaw mu chatlagi ꯆꯠꯂꯣꯀꯣ 이붕아 chale 여우로 부부, 그 이마도 가더라게. 엄마로 그슈 덕대다